Christi kita ruksuba wahai da diyings. John panutaraga mapan hojik chap mana ba jaga adu gi pad kuntrada. Jisuna asinba adu mahao tanglaga haikhi Loire. Aduga mahakki makok lekthaduna mathawai thakhi. This is Christ's sixth saying on the cross. Jesus na pandu taraga mapan gi pada kun ganipan da mahak na khawrangi hai na har matung da verse 20 ga 9 anda da kun uba phanglise mafam adu lemas lan mi mana hisok ma pairaga asinba mahi adu asinba yu adu hisok adu lupaga Jesus Christ gi chinta na pukale. Now verse 20 ga 9 the piriba hisop the piriba yu adu aikon matipan kun dare ki pada kuntrag mari mamang da Jesus Christ na cross ma ka yandring mamang da makoi na pina bu khona ki ba yu ga gal ga yana ki ba adu gi mahidu ga manade cross a hak da mi ayam ba se cross yang ka ring mamang da hai ba yu du ga gal ga yan snar ga pi mam adu thak ba gi mapala China do hantha gani adu ga China do kar pangsan gani adu ga awaba du ya khar hanthana khangani Ma'am, the cross a yalaga sea, the one miss a yam never numid whom media dum changi. Other awab the Hantana with the Martini. Other Christ the Adugi Mahido, people the Christian and low here Adugi Mahido. Adugi Maiduma Taki. Adubu, Mapama said the Makoina Pirib asinba you, city. I am missing. I am a cross a yan missing. Jesus Christ and Ian Hanbo Oram when I see Mahi Takpase. Ma'am, the asigi akon ba mahi sidi pangal kan ba aduga khawrang mo kokhan ba adugumba mahi man. Aduna Jesus Christ na law region. Aduga galga yuga yana ba ma law de ma nangamusung aigi da makta mang pipam to ko mamal adu amatta kaktana amatta watana mantikna amatta tawdna piba adu Christagi apamani kanada mapai sorda. Man, they could isorgi mayotune paplo, Crido Aduna, Aduga Mapai sort of mahak, laymin, never magi missing whenever mammal, amat the cock and a piva maki, a palm, and do Christians who lomba night, Matamaduki man hikes a hoy, ipa, I and Akin from the mamaloina of pigany, Adugi my own than a Christian Yana and a piva, you go Galgiana, the Taki the book to the Commodity. Man, the Christian Nangamusum, Igi Paki, Mamal Adu, amat the cock and Aduga amata mantikna bato na piwa du mahaki apama aduga hari badu mahang na tae akon badu han na akon badu te aduga du thab matung da maki pangal khuding maksing ta salaga ahoba khonjel ne man la yan tap na de man la se atai mathi mark musung look ne yeng matam de ahoba khonjel ne man la se kai no Loire or Greek you had tetelestai, right? Now asigi kholao se Jesus Christ said, "Oh, I see that I want come I see that this cry is a shout of victory from Jesus from the cross." My papki kolao. When Jesus said, "It is finished," he wasn't saying, "Oh, I'm dead." No. He was saying, "No, I have victory. I have won." Ay nangame. Langame. This is the shout of victory. Langam tet pagi kola aune. Mama said loud, but Loire hai na hai base. Hai wise. Loire or teteles I hai wise. Lan chat keep lan missing a lan ngamakanda. Piral awang park and teteles tie hai na hai kana lapa. Adugi wise in the Christian Muhammad says, and you see? This is our Messiah. Asi ko Masiha ne. Karama Masiha ningthau Masiha. Karama ningthau Masiha maki ningthau leibaki mai paklaba Masiha. Karama ina mai pakpa Satan amasung sibabu cross the mighty ba piba gi mapala maki hingba siba amasung ita biba adugi mapala maki missing gi pak mo khudima piba lotion bagi mapala maki ningthau leibak do mai pak pa ningthau amoiba adugi mai pakpa aikoi gi Masiha adune. Mapamasa the man Loire, but my pack pugi adu mapung pana pumloy loishin bagi kolaune. This shout is a shout of victory. A shout. One that of absolute accomplishment. Mighty bami kolaunate. Mighty bami kolaunate. Jesus wasn't defeated on the cross when he shouted this. He was victorious. Now, Karino. Krishna cross the Loire to Karino. Krishna cross the Loire to Karino. Yan Krishna cross the Lotion Kribado. Are you bolan the Badagi Horagam
Mahorondagina Malakai Powder, Lakadova Masiha, Amagi Matanga, Mahaki Punsi, Maki, Hingadova, Amasumanga Toga Hiram, Kuding Maxing ado the Mitos in the high crab of Kuding Maxing ado Loine Magtungle, Loine Magloire. Aniso pati Jisu Krishna Maki Misingi Aran Kubam Gidamak, Dharma Chen Bagi the Marta, Mang Hing Pam Tok, but Dharma Chen Bagi Punsi, Amasung Isor Pelhan Bagi Punsi Mahing ado Hingba Mahag Loire. Mahaki misingi mapamda mahaki misingi damakta hingadoba amasung isorbu pelhan irapot ama oigadoba amasung mahaki misingi mapamda mapa isorgi mang the leblaga matik chaba purohit ama oina duga matik chaba ningthau amasung prabhu amasung kanbiba mapu ama oigadoba adu loire mahan cross matagada while yathangi apamba khudima Why I thang na taon na banangamusung ay ngon haipamusung nangamusung ang tawang am daba hiram kuding magsing adu Jesu Kristo na mapung pana loire. Aduga isorgi aseng ban na maram orakanda ay koy da layba demand kuding magsing adu cross matag adu Kristo na mapung pan ba loire. Kristo na loire hain hai bas da loire badu kayo hain hai boy batagdi cross matag da isorgi achumba amusung isorgi nungsiba ani magadu yam na mayek sa ningti na utpasu loire pap khuding ma mahaki misingi pap khuding ma kari nang amusung ni Jesu Kristo bu kanbi mapum amusung prabhu ni thajab oy batagdi nang amusung ai gi pap macha de giro achoba khuding ma ki mamal khuding ma sing do isorgi mapai isorgi mapamda Kristo na piba loire Aduga pap na maramorkanda isorna mahaki mising leb asauba kuding magsing adu marik amata pawag kak na loine magtaglaga loisin ba adu loire aran kubamgi tabag adu loire Krishna cross matag adu da aduga Krishna pap chen ba singa masuma kogi pap ki damagta awa khangmagi matang adu su loire Krishna cross matag adu da mahagna loisin Among hangmaya bo hangde. Kari kita mak no Jesu Krista gi loisil laba tabag ase mathau taris. Kari kita mak no Jesu Krista tawa tabag kuding mak sing se loisin ba mathau taris. Kari kita mak no nang amusung aina Krista gi loibire ba tabag mathau tari ba sing. Tasa bisila inaw sing. Hai riba Krista loibire ba tabag asi khaki mapalane isor asina Pap chen masing bu chumhan ba matam da mahak achum ba isor adum oiba oithokli Jesu Kristo na pap chen masing bu makoi pap tagi handok pi bagi pap ki mamal pi bagi isor gi asaw ba kokhan bagi tabak khudi mak sing adu loisan bi na maram organ isor aseng ba isor sina pap chen masing bu chumhan bi oithoi ba se nangamusung ai gi pap pok po oithoi ba se nangamusung ai na dharma san bo oithoi ba khudi mak sing se Kristo gi loibi kra tabak sina maram organ Man, they pop in missing. I do like Israel and Tugai missing. I could Maggie Wyatt and Yadaba missing. I do like pop with a marmor on the pung with the matic job of sea, but never so norong. Man, they saw a saying, my dermatem and Atumane pop, Quidma wine be sorne, Papa Musung Papisimu Yang Tiba sorne. I do a Papa Musung Papi Norok to Huntagado by Isor to Mahagni. I do Mahagna, a saying by Adu Pame to me about Nangamusung Aida Magta, and Nangamusung Aigim from the high a saying by Adu Mapung Pang the Wakaria Matalate. Adunay Krishna lakpi kribado. Adunay Krishna nangamusung ay kita magmangon thasa kato ba mipum kuding makida magta. Asing mapunsi hing ba mathaw takriba, awa ba kang mathaw tariba, si ba mathaw tariba, alu ka tabag kuding mapung pan losin ba mathaw tariba gi maramde. Maramde hai losin ka ba tabag aduda pap tagi punging hong na thasa ba gi mapal na. Isor ki missing o ena bidam. Adu ka isor achumba adumag o ena bidam. Aduga verse 30 kilos la ko dito kari. Aduga mahak na makok lekthaduna mathawai thakhi. Asi matung na mahak si. Jesu Kristo na si. Aduga Kristo na si matamda. Asiba su si. After this shout of victory, Christ died, and in his death, the death died. Kristo na Loire krapa na maramoraganda. Thadab sila nang sinang musung aingon na kaubi. Isorgi wais na kauba Hirmani anikul ihan hambadi. Krista na loibi kraba tabak aduda nangamusung ay pothasi. Rest in this finished work of Christ.
Nangam sungai high bin bedanataba, Nangam sungai dharmasim bedanataba, Nangam sungai high bin bedanataba, Nangam sungai tawangam bedanataba, Christian loikraba tabagasida, Mam the Christian loikraba tabagadu, Nangam sungai lotion bangamoy, how wangamoy. Nangam sungai around home gidamakta, Christian loikraba tabagasida, Potabi. Christian loikraba tabagasa Potabi. Aduga Tazabi in housing. Christian loikraba tabak asna maram morga. Amasung ako'y patay pong honggan mga tazab na maramorga ako'y bu isor na lalhan bidra. And here's second point: no condemnation for those who are in Christ Jesus. Isn't this a good news? Because of Christ's accomplished work, there is now no condemnation for those who are in Christ Jesus. Ako'y papsing, ako'y ason ba kuimak sing ado ibungo mahakki mamangda Kristagi iyaduna loinamak kumbikiba na maramorga ako'y mahakki machasing or ako'y mahakki mising or ako'y bulalhan bidre ako'y dharma chen masing or singthana bidre sarga ako'y gi oire Aduga Krista ako'y gi oire ako'y mahakki oire isor ako'y gi ipa oire ako'y gi wal mapu oire Kristen lo tabak sin maramorga isor kang do maru nahang tawang makarim masalite Nahaki punsi pikam na pipam na nahak hosik lahi brother. Nahak isor pelhan mga mamam na nahak papini aduga nahaki kwadi apabatabago do sasra na tambibagi matuina padi parama gumane. Either nahak na loibang ngam na batabago do tazaraga norok chatpa ma or nahaki damak ta nang ay gumapapi ki damak loibi kraba Christian loibi kraba tabago sida tazabagi mapala nahak isor gi miyo pa ma karamano nahang tago dese. Ay prathana mo sumasali nahaki papi puni honglaga. Christian loikraba tabak sida tazabadri. Tazabadri inausing Christian and loy bikre. Aikoy ning tamhan bire. Aikoy bu lalhan bire. Christa butakats.